Manipur da Kangluk ki irang thokpana maram oiraga Mizoram da drug lalonba hengalakpani haina Mizoram Excise and Narcotics Minister Lalhing Lova Marna Fongdokrai wafamasi Mizoram Legislative Assembly House Sathariba budget session da hanglakhiba wahang amagi paukhum oina fongdokhibani Minister Lalhing Lova Marna makha taraduna atopa leibak singdagi pusilakpa drug singasi Mizoram fauraga Manipur amadi Tripura da pusuna ba honarakpani Chahi asigi January tha fawbada Mizoram Excise and Narcotics Department na heroin kg 15 kg marifutara taruk henba methamphetamine tablet amasong ganja kg chaniga kuntra nipan hena fagat pangamki loinana drug ka mari leinaba case sa miyoi lising amaga chaniga tarama thoisu fagat khi haiki mahakna oirakliba fiba masi makhata na chathadana ba honabada Mizoram state ki NGO church amadi miyamna su mateng pangbiu haina appeal tawki